Ngasi, August ki taret asi, Laibak Sinba Thungna, National Handloom Day pangthoknari. Numit asida chahi chama taraga taruk ki mamangda, Raspat Rai, Bipin Chandrapal, Bal Gangadhar Tilak na chingba singna, Swadesi Moment hogdokduna, British na saba pising boycott tawduna, Laibak asida sajaba pising khaktabu sizinanaba khongjang hogdokibani. British ki mayokta sangsilakpa khongjang asigi symbol tareng na oirakki. English singani taraga mangagi July da, Central Government na August ki taret asi, National Handloom Day haina lauthokduna, Phisa lonsagi lamda thabak Singbu, Ikai Kumnaba Utpaga Lunana, Ahen Bakudung Jaba Sing Pina Naba Honarakibani. State Asigi Oinasu, Directorate of Handloom and Textile Nasinduna, Minister of Textile, Commerce and Industry, Manipur Secretariat ki Conference Holda Thoramasi Pangthokli. Jiribamda Ladiba Mahiri Lupsingna, Matau Karamna, Awatpa Ozasing Mensin Gadagi Haina, Kanaring Cherekta, August Marida, Manipur Education Gi, Joint Secretary, Mangte Larte Komna, Jiribam Higher Secondary School da, Geography Gi Oza Amabu, Urkul District Higher Secondary School da, Transfer Tharakpada, Waseki Maikedi Gi condemned Tawi Haina, Women Association for Socio-Economic Development, Waseki President and Nivharanina Fongdorakli. Ngasimag stay order Topinabasu Apil Torakli, Makata na Mahiri Lupsingna, Hiramasigi Matangda, Sangsilakpa Khongjang Singda waset na su saruk yagani hairi. Imphal West petrol amadi diesel gi mamal hantaba natana state asigi atai district singdi mamal hongde Imphal West ngasi petrol gi mamal liter da paisa ahum hanthare aduga diesel dana paisa mari hanthaduna Imphal iska mamal manare district ani asida petrol gi mamal liter da lupa chama sumna taruk paisa kuntraga taruk aduga diesel na liter da lupa marfutara mari paisa ama piduna petrol amasung diesel khwaidagi mamal yamdaba district oiri aduga Jiribam district na petrol liter da lupa chama sumna nipan paisa kuntraga mathoi aduga diesel na liter da lupa marfutara mga paisa humudra mga piduna mamal khwaidagi yamba district oiri. Haukiba pung kungamari asida India da COVID-19 gi anoba case masing lising ni fugamari ga chatruk ni fugumdoi thengnare haina Union Ministry of Health and Family Welfare na khangalakre anoba case masing asi tharaga hauzik pawada apunba active case masing lak mari lising taraga mathoi ga chamaga yankai mapanda hangalakre hairiba pungpha masimakta da mioi lising ni fugamathoi ga sumna marfutara taruk laina asidagi fagalaki bagalona hauzik pawada leibak asida punna fagalaki ba migi masing crore ahum lak tara lising taraga mangaga chanipan ni fugamari subang Hauzi recovery rate asi chada marfutara taret ka dasmik ahum tarukta lady. Hairi bapung kungamari asida mioi chamri ga humfugamari laikidre masi tharaga huzik phawada laina asina maram oiduna sikhiba migi apunba masing lak mari lising kunga taruka chatret yankai mari sukre. Yamna chawna mai pakpa amada India gi oina COVID-19 dagi ngakthokna naba hidak kapthokiba migi masing crore yankai yobangam kre punna yengbada hauzik phawada vaccination dose crore yankai lak ahum lising nifuganipan ga chanipan humfuga mari kapangam kre Union Health Ministry gi matung ina COVID-19 vaccination gi thabak June kungama thoi dagi haurakhi bagalona ngarang khakta da mioi lak nifuga mari ga lising kungama panda hidak kapthokki Ministry asina makha tana khangalakpada ngarang phawada chahi taraga nipan dagi da nifuga mari phawbagi manung da leiba mioi lak Ganitoy galising marfutara humdo henbada Laibak asigi ahanba dos kapkre anisuba dos ki oina mioi lak mariga lising kutra ganitoy dasu hidak asi kapkre. Thongzu Assembly Constituency bu COVID free Assembly Constituency ama oina naba khongthangi manung chana AC asigi miyam pak sana vaccine kapagi thabak leptana chathari AC asigi manung chana Divine Club namairakpam lekaida ngarang mioi chahum gani fugani pan vaccine kapkre District Administration Imphal East amasung CMO Imphal East ki team ga kusamnaraga chathakiba vaccine kapa aduda Thongzu Part 1 amasung 2 gi tongan ba mafam singdagi mioi singlaktuna saruk yaki vaccine kapa aduda AC asigi MLA su oriba Works Minister TS Biswajit Masala Laktuna yengsin baga lona na vaccine kapa lakliba miyambo pungning thagwatki. Lepalaitana COVID-19 laichat ki mayokta sangsaliba lantik asida kharada oiribasu mateng pangnana bagi pandamda chatharakiba thauram gi saruk ama oina Singjamai Assembly Constituency gi ward number 15, 16 amadi 17 gi containment zone singda nongmada changdraba yadraba chana thaknaba pulam sing mateng pikre thauramasi AC asidagi social worker ngangbam Robert ki midyeng makhada phangthokkibani. Headquarter 22 Sector Assam Rifles IZAR is kimityang makada Tamenglong 44 Assam Rifles na senduna ngarang Tamenglong da lambi sembagi damak leidiba sinmi sing COVID-19 vaccine kapthokre hidak kapthok na nabagi hudong chaba leitraba sinmi sing asida maru oina midyang changduna paktang na hidak kamthokpagi saruk ama oina thauram adu pangthokibani salungpang da pangthokiba vaccination camp adu Tamenglong Battalion gi commandant hongdoktuna sinmi cha magayang khairom da hidak kapthokpa ngamkre.
Tokyo Olympics da India gi nupi hockey team da saruk yaduna forward ta sanakibi Mizoram dagi sanaroi Larem Siami da Mizoram government na sell oina lupa lakun government gi thabak ama loinana mahakna leinana ba yum gi plot ama piragani haina laukthokre Mizoram gi chief minister Joram Thangana Twitter da thagalakba warol amada hairi ba khudong chaba sing asi hanana Mizoram government na sem saduna leiri haina irakhi Prime Minister Narendra Modi na ngasi ayuk pung taraga mathoi taba matamda Madhya Pradesh ki Pradhan Mantri Garib Kalyan Anya Yojana PMGKAY gi khudong chaba fanglaba beneficiary singda video conferencing yu khutangda wari sanakre ngasi gi wari sanaba aduda Madhya Pradesh ki Governor Mangubhai Patel amadi Chief Minister Shivraj Singh Chauhan su saruk yaki masigi mathakta thoram aduda Uttarakhand Himachal Pradesh Arunachal Pradesh Assam Tripura Haryana amadi Goa gi food sector da leriba minister amadi official sing su saruk yaki State asigi oina hauzik phawbada beneficiary crore mariga lakh marfu humdoida fair price shop lising kun ga manga dagi lemna cheng phangankhre United States ki President Joe Biden gi administration na coronavirus license asi thengnabada makhata na India da mateng pangba pamli haina White House na phongdokre mateng pangadori basingi manungda vaccine pibagi wafam su yauri United States ki maikai degi India da vaccine gi mateng pibada thengnari ba asi Washington na natte haina White House ki press secretary Jen Psaki na paumi singda haiki Tokyo Olympics tanga sisu medal tally da China na adumak mangzin thaduna chatli hauzik phawbada China na gold kuntraga taret silver medal kunga taret bronze medal taraga taret punna medal marfuga mathoi ani suba tariba USA na gold medal kuntraga humdoi silver medal kuntraga taruk bronze medal kuntraga nithoi punna medal chama sumna ama ahum suba tariba Japan na gold medal kunga mari silver medal taraga nithoi bronze medal taraga taruk punna medal yankhai nithoi aduga mari suba tariba Great Britain na gold medal taraga mapan silver medal kun bronze medal kun punna medal yankhai mapan fangle ngasi nupi gi golf da India gi Aditi Asok medal ama phanglamba yabagi ngasi nupi gi golf da India gi Aditi Asok medal ama phanglamba yabadagi samnada nanthok hore hauzik phawbada silver ani bronze ahum puna medal manga dagi hena phangba ngamdri